ꯄꯨꯊꯣꯛꯄ ꯃꯊꯛꯇ ꯑꯃ ꯁꯣꯏꯔꯦ ꯋꯥꯒ ꯂꯣꯏꯅꯃꯛ ꯁꯣꯅꯨꯡꯅꯦ ꯅꯨꯡꯁꯤꯗꯦ ꯐꯤ ꯍꯥꯏꯕꯁꯤ ꯃꯤꯁꯤꯡꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯍꯟꯗꯦ ꯍꯥꯏꯕ ꯄꯥꯏꯕ ꯉꯝꯃꯣꯏꯅ ꯕꯤꯃꯜ ꯇꯣꯂꯟ ꯃꯥꯜ ꯑꯁ ꯑꯗꯨ ꯇꯠꯂꯦ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 6:30 ꯈꯔ ꯍꯦꯜꯂꯦ ꯅꯣꯡꯁꯨ ꯀꯟꯅ ꯍꯩꯊꯔꯤ ꯕꯦꯂꯥ ꯀꯟꯅ ꯇꯨꯝꯃꯦꯁꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥ ꯁꯟꯗꯣꯛꯈꯤꯔꯣꯏꯒꯦꯕꯀꯣ ꯅꯣꯡꯒ ꯇꯥꯔꯒ ꯇꯨꯝꯖꯈꯤꯁꯅꯣ ꯑꯗꯨꯒ ꯑꯩꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯌꯨꯝꯁꯤꯗ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯦ ꯂꯣꯏꯅꯃꯛ ꯂꯣꯏꯔꯦ ꯕꯦꯂꯥꯁꯨ ꯍꯧꯒꯠꯈ꯭ꯔꯦꯕꯀꯣ ꯃꯇꯣꯝꯗ ꯍꯧꯒꯠꯆꯈ꯭ꯔꯦ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯀꯥꯟꯗ ꯕꯦꯂꯥ ꯀꯥꯏ ꯂꯩꯒꯦ ꯆꯥꯔꯕꯣ ꯅꯪ Good morning 하러 매amda. Good morning. 예 하러. Good morning 매am. Good morning. 넌 그이 잘함이노. 또 가자이제. 하러네 그이 짜이노. 자, 시가 자. 난 메스테이 뿌렸거니와. 나 오바. 아, 자 살로 잉게. 자. 밥좀 사러. 야우드래. 어이. 너저 또 없을 거야. 가. Hayro. Chạy luôn ạ. Jadi ma'am ay brush towrage hayo. Anh brush rồi. Ay, tổng dore. Tara. Nó cho tàu đi qua. Tao to. Xin mà tông tao hẳn. Nhưng mà y to y. Ano ba to? Brush your teeth. Ito ba? Ay to bigis. Không biết. Rồi. Đây xem. Rồi mai cho tao tổ tao gì đã. Đừng đủ tôi có. No. Cho tao gì có. No. Vậy đấy, dịch 이러저 덕비하게 마마이 농 다한드레 먹고 이래 떡도 야래. Tốt 꼭 떠오래. 마디 꼭 루비 야데. năng để hả bà năng tàu đi năng tàu đi ai 남의 또 자용 가보다 tàu đi 누나한테 대서 누나한테 남의 또 tàu sao tao thật lên Mommy चलो नहाने जाते हैं आजा मुझे बेला इधर जबल हो रहा है टेंग टेंग इबो बिमल तोलन माल अजिक ड्रेस ऐसा लनी मैं आम ड्रेस ऐसा लगे है यो सीने पुट्टी वाली पुट्टी ब्रेस सीने रुती मैं आम बेला ड्रेस ना सेट पीगी अंगा ओबी कन्ना नो Samano Sinangon de ajare Jidong Shananare Sinangon de lecture Shananare Nanataba Inataba Amating Loshi Amano Hano Ujaba Amanda Nangisu Aini Aigisu Nani Kanalay Nasi Oining le Oining le Oining le Puti ay masya Yajare Are pagli Oining le Ay tagi oining le La Ito gore Tekto natin Tekto natin Lotone Chipa ahingi Lalata banda Oy na jaba So Usa puti Nangi na todo na Uchi ala puti Nushida Wakal joy
ꯂꯩꯔꯕꯤꯁꯦ ꯈꯪ ꯆꯣꯏꯅꯦ 반, 반, ꯍꯣꯏ 반, 반, ꯃꯅꯤꯄꯨꯔꯤꯗ ꯉꯥꯡꯉꯛꯑꯣ ꯑꯝꯇ ꯃꯅꯤꯄꯨꯔꯗ ꯀꯩꯅꯣ ꯕꯁꯁꯦ ꯃꯅꯤꯄꯨꯔꯗ ꯀꯩ ꯍꯥꯏ 반. ꯕꯁ ꯑꯗꯨꯝ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗꯅꯦ ꯐꯤꯁ ꯀꯩꯅꯣꯝꯃ ꯑꯦꯀ꯭ꯋꯥꯔꯤꯌꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯆꯥ ꯑꯃ ꯑꯩꯈꯣꯏꯒꯤꯗꯤ ꯅꯠꯇꯦ ꯃꯤꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯒꯤ ꯐꯤꯁ ꯇꯦꯡꯅꯦ ꯑꯗꯨꯗ ꯌꯥꯝ ꯃꯣꯠꯁꯜꯂꯦꯕꯀꯣ ꯁꯦꯡꯗꯣꯛꯇꯣꯏꯅꯦ ꯏꯁꯪ ꯂꯣꯏ ꯀꯥꯁꯜꯂꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯝꯊꯣꯛꯎꯔꯁꯦ ꯕꯦꯂꯥ ꯅꯪ ꯌꯥꯎꯒꯗ꯭ꯔꯣ 야옹네, 야옹, ꯌꯥꯎꯔꯣꯏ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ 야옹, ꯆꯥꯝꯊꯣꯛꯎꯔꯒꯦ 야옹네. ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯄꯥꯟ ꯊꯥꯡꯗꯣꯔꯛꯄꯅꯦ ꯂꯣꯏꯅꯃꯛ ꯏꯁꯪ ꯀꯥꯁꯜꯂꯦꯕ ꯁꯤꯁꯦ ꯑꯁ ꯅꯍꯥꯟꯅ ꯁꯤꯂꯦ ꯉꯥ ꯃꯔꯤ ꯈꯛꯇꯅꯦ ꯃꯣꯏꯁꯦ ꯑꯗ ꯁꯦꯡꯗꯣꯛꯆꯔꯛꯑꯒꯦ ꯁꯦꯡꯗꯣꯛꯄ ꯍꯧꯖꯔꯛꯑꯒꯦ ꯉꯥꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯦ ꯑꯝꯇ ꯁꯤ ꯇꯧꯅ ꯏꯁꯤꯡꯗ ꯊꯥꯗꯗꯣꯏꯅꯤ ꯍꯩ ꯈꯨꯠꯅ ꯄꯥꯏꯒꯅꯨꯀꯣ ꯑꯩꯗꯤ ꯄꯥꯏꯗꯦ ꯌꯥꯗꯕꯩ ꯄꯥꯏꯔꯤꯅꯤ ꯍꯧꯖꯤꯛ ꯃꯃꯥ ꯁꯥꯎꯔꯛꯀꯅꯤꯕ ꯑꯩꯅ ꯅꯦꯠꯇꯣ ꯄꯤꯔꯝꯃꯣ ꯍꯥꯏꯕꯅꯦ ꯀꯥꯎꯔ ꯃꯥꯜꯂꯦ ꯑꯗꯨ ꯄꯥꯏꯅꯨꯀꯣ ꯆꯥꯅꯤ. ꯆꯥꯕ ꯌꯥꯕ ꯉꯥ ꯅꯠꯇꯦꯍꯦ ꯃꯤꯒꯤ ꯉꯥꯅꯤ ꯀꯩꯅꯣ ꯀꯧꯏꯁꯣꯏ ꯉꯥ ꯅꯠꯇ꯭ꯔꯣ 나도 별라니. 엄마 또 실수. 엄마 별라스 돈에 별라 하프는 뭐. ꯄꯥꯏꯕ ꯉꯝꯃꯣꯏ ꯅꯪ 나도야. ꯀꯟꯅ ꯇꯛꯏ ꯃꯤꯒꯤ ꯑꯣꯏꯔꯁꯨ ꯐꯖꯅ ꯁꯦꯡꯗꯣꯛꯄꯤꯔꯝꯃꯗꯤ ꯍꯔꯥꯎꯏꯗꯅ ꯉꯔꯥꯡ ꯂꯤꯀ꯭ꯋꯤꯠꯇꯣ ꯄꯤꯔꯝꯃꯣ ꯍꯥꯏꯕꯅꯦꯕ ꯅꯦꯠꯀ ꯀꯥꯎꯔꯕ ꯈꯪꯗꯦ ꯊꯦꯡꯅꯍꯧꯗ꯭ꯔꯦ ꯆꯠꯈꯤꯕꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯁꯦ ꯆꯥꯝꯊꯣꯛꯆꯔꯒꯦ ꯑꯗꯨꯒ ꯍꯥꯞꯄꯩ ꯃꯇꯥꯡ ꯑꯁꯤ ꯕꯣꯛꯁ ꯁꯦꯡꯗꯣꯛꯄꯗꯣ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯏꯁꯪ ꯌꯥꯝ ꯀꯥꯁꯜꯂꯦꯕ ꯃꯅꯨꯡꯁꯦ 이상 하다 마티를 이상 나가 이런 건데 뭐라고 너 있어 생독도 로이래 ꯅꯪꯅ ꯈꯔꯗꯤ ꯌꯥꯎꯔꯦꯕꯀꯣ ꯃꯣꯏ ꯁꯦꯡꯗꯣꯛꯅꯕ ꯂꯩꯕꯅꯦ ꯑꯗꯨ ꯄꯤꯔꯝꯗꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯄꯥꯡꯅ ꯁꯥꯗꯕ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯂꯩꯉꯣꯏ ꯍꯥꯞꯆꯅꯤ ꯃꯌꯨꯝ ꯁꯦꯝꯃꯤꯕ 따먹지? 엄마 먼저 가야나. 맞아요 ꯉꯥꯒꯤ ꯊꯤꯅꯝꯅꯝ ngaze 합천절하게 나와 벨라 시기 빙 맞추기 nga스네 크랍 파브는 와이 얘로 시험 친리 난 내 파워 파워 내 이상 내고 직분이고 내가 로이래ꯕꯀꯣ ꯑꯁꯤ ꯇꯥꯏꯁꯤꯗꯤ ꯂꯤꯀ꯭ꯋꯤꯠ ꯍꯥꯞꯀꯗꯕꯅꯦꯕꯀꯣ ꯑꯗꯨ ꯃꯣꯏꯅ ꯄꯤꯔꯝꯗꯕꯅ ꯍꯥꯞꯇ꯭ꯔꯦ ꯁꯤ ꯃꯊꯥꯡꯇ ꯑꯗꯨꯝ ꯐꯤꯜꯇꯔ ꯇꯧꯖꯈ꯭ꯔꯖꯅꯤ ꯑꯗꯨꯒ ꯃꯩ ꯃꯨꯊꯠꯂꯀꯥꯟꯗ ꯃꯤꯍꯜꯂꯛꯀꯦ ꯂꯪꯉꯒ ꯐꯖꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯂꯤꯀ꯭ꯋꯤꯠ ꯍꯥꯞꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯃꯣꯠꯂꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯃꯈꯥ ꯇꯥꯒꯤꯅꯤꯕꯀꯣ ꯑꯗꯣ ꯁꯤꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯆꯥꯏꯊꯣꯛꯑ ꯂꯩꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯏꯁꯪ ꯀꯥꯁꯟꯕꯗꯤ ꯀꯥꯁꯟꯗ꯭ꯔꯦꯗꯅ ꯑꯗꯨꯒꯤꯅꯤꯗ ꯑꯩꯅ ꯆꯥꯝꯊꯣꯛꯏꯁꯦ 싫어. ꯀꯩꯗꯧꯏꯕ ꯃꯣꯠꯄꯗꯨꯗꯤꯅꯦ ꯀꯧꯕꯤꯁꯣꯏꯗ ꯂꯤꯀ꯭ꯋꯤꯠ ꯄꯤꯕ ꯀꯥꯎꯔꯝꯃꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯣ ꯍꯤꯟꯖꯥꯡ ꯀꯥꯡꯁꯣꯏꯅ ꯊꯣꯡꯉꯁꯦ ꯀꯥꯡꯁꯣꯏꯗ ꯊꯥꯛꯅꯕ ꯇꯤꯜꯍꯧ ꯃꯅꯥ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯪꯗ ꯇꯤꯜꯍꯧ ꯃꯅꯥ ꯈꯤꯇ ꯍꯦꯛꯎꯒꯦ ꯕꯥꯂꯨ ꯅꯣꯡꯁꯦ ꯉꯁꯤꯒ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇꯦ ꯍꯥꯏꯕ ꯁꯤ ꯑꯇꯦꯛ ꯑꯇꯦꯛꯄꯁꯦ ꯑꯣꯏꯅ ꯍꯦꯛꯀꯦ ꯊꯣꯡꯅꯕ ꯔꯦꯗꯤ ꯂꯩꯔꯒꯦ ꯀꯥꯡꯁꯣꯏ ꯑꯃ ꯊꯣꯡꯉꯒꯦ ꯑꯗꯨꯒ ꯀꯥꯡꯍꯧ ꯈꯥꯃꯦꯟ ꯀꯥꯡꯍꯧ ꯑꯃ ꯉꯧꯒꯦ ꯆꯥꯅꯤꯡꯉꯦ
ꯑꯗꯨꯒ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃꯒ ꯋꯥꯏ ꯃꯤꯃꯤ ꯐꯪꯗꯦꯕꯀꯣ ꯑꯗꯨꯅ ꯋꯥꯏ ꯑꯣꯏꯅ ꯇꯧꯔꯅꯤ ꯕꯥꯂꯨ ꯕꯥꯏ ꯂꯩꯌꯨꯀꯣ ꯃꯄꯥꯟꯗ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯒꯕ ꯆꯤꯡꯅꯗꯦ ꯕꯦꯂꯥꯁꯨ ꯐꯣꯟ ꯌꯦꯡꯉꯤ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯣꯡꯕ ꯍꯧꯔꯁꯦ ꯀꯥꯡꯍꯧꯒꯤꯁꯨ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯁꯣꯏꯗꯣꯛꯑꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯣꯡꯉꯛꯑꯒꯦ ꯊꯥꯛꯆꯤꯟꯖꯔꯒꯦ ꯉꯥꯔꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯍꯥꯞꯄꯤꯔꯅꯤ ꯀꯨꯀꯤꯁꯤꯡꯗꯤ ꯆꯥꯕꯁꯨ ꯐꯪꯉꯝꯃꯔꯣꯏ ꯆꯥꯛꯆꯪꯂꯣꯏꯗꯤ ꯃꯌꯥꯝꯁꯦ ꯎꯔꯒ ꯁꯣꯅꯨꯅꯦ ꯅꯨꯡꯁꯤꯗꯦ ꯐꯤ ꯍꯥꯏꯕꯁꯤꯃ ꯃꯤꯁꯤꯡꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯍꯟꯗꯦ ꯍꯥꯏꯕ ꯑꯩꯅ ꯊꯝꯃꯒꯦ ꯁꯤꯗ ꯑꯣꯠꯆꯔꯅꯤ ꯑꯁ ꯑꯩ ꯁꯥ ꯃꯔꯣꯏ ꯁꯦꯝꯍꯧꯗ꯭ꯔꯗꯤ ꯊꯣꯡꯉꯤꯀꯥꯟꯗ ꯍꯦꯛ ꯐꯖꯅ ꯍꯥꯏꯕ ꯅꯩꯇꯣꯛꯑꯒ ꯊꯥꯔꯣꯏ ꯀꯥꯝꯃꯨꯀꯣ ꯑꯗꯨꯗꯤ ꯑꯩ ꯃꯌꯥꯝ ꯀꯥꯡꯍꯧ ꯃꯌꯥꯝ ꯁꯦꯝꯖꯔꯛꯑꯒꯦ ꯑꯃꯨꯛ ꯑꯗꯨꯒ ꯀꯥꯡꯍꯧ ꯉꯧꯕꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯀꯥꯡꯍꯧ ꯃꯌꯥꯝ ꯂꯩꯖꯔꯦ ꯑꯩꯗꯤ ꯆꯅꯝꯁꯦ ꯄꯨꯝ ꯄꯨꯝ ꯍꯥꯞꯄ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯄꯨꯝ ꯄꯨꯝ ꯈꯥꯡ ꯐꯖꯕꯁꯤꯗ ꯊꯥꯎ ꯐꯖꯕ ꯊꯥꯗꯖꯔꯦ ꯊꯣꯡꯖꯔꯁꯤ ꯑꯃꯨꯛ ꯉꯧꯊꯔꯒꯦ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯃꯨꯜꯂꯛꯇꯣꯔꯦ ꯈꯤꯇꯪ ꯑꯣꯏꯁꯤꯟꯍꯟꯈꯤꯒꯦ ꯑꯗꯨꯝ ꯍꯦꯛ ꯆꯨꯔ ꯂꯩ ꯍꯥꯏꯕ ꯕꯥꯂꯨꯁꯅꯥ 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 ꯍꯥꯏ ꯐꯥꯏ ꯑꯃ ꯇꯧꯔꯁꯦ ꯍꯥꯏ ꯐꯥꯏ ꯕꯥꯂꯨ ꯍꯥꯏ ꯐꯥꯏ ꯈꯨꯠ ꯄꯤꯔꯣ ꯈꯨꯠꯁꯦ ꯄꯤꯔꯣ ꯍꯥꯏ ꯐꯥꯏ ꯀꯗꯥꯏꯗꯅꯣ ꯄꯤꯔꯤꯗꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ ꯀꯥꯡꯍꯧꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦ ꯑꯗꯨꯒ ꯃꯤꯃꯤꯁꯤꯡꯖꯨ ꯃꯌꯥꯝꯅ ꯑꯃꯨꯛ ꯁꯦꯝꯖꯤꯜꯂꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯃꯤꯁꯤꯡꯖꯨ ꯂꯣꯏꯔꯀꯥꯟꯗ ꯆꯥꯔꯝꯗꯥꯏꯗ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 1:30 ꯍꯦꯜꯂꯦꯕꯀꯣ ꯑꯩꯈꯣꯏ ꯆꯥꯛ ꯊꯦꯡ ꯆꯥꯏꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯊꯦꯜꯁꯤꯡꯁꯦ ꯌꯦꯡꯉꯣ ꯇꯣꯠꯆꯔꯛꯑꯒꯦ ꯑꯁꯨꯕ ꯑꯣꯏꯅ ꯇꯧꯔꯦ ꯃꯣꯔꯣꯛꯁꯦ ꯃꯆꯜꯗꯣ ꯁꯨꯗ꯭ꯔꯦ ꯁꯤꯗ ꯊꯕꯤ ꯀꯥꯡꯍꯧ ꯂꯩꯔꯦ ꯀꯥꯡꯁꯣꯏ ꯂꯩꯔꯦ ꯕꯦꯂꯥꯏ ꯄꯥꯐꯣꯔ ꯈꯔ ꯇꯥꯎꯕꯤꯔꯦ ꯃꯥ ꯂꯣꯏ ꯇꯣꯠꯁꯟꯈ꯭ꯔꯦ ꯑꯩꯒꯤ ꯆꯥꯛ ꯂꯩꯔꯦ ꯅꯣꯡꯁꯨ ꯍꯥꯏꯖꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯦ ꯌꯥꯝ ꯆꯥꯕ ꯍꯧꯅꯕ ꯇꯧꯋꯦ ꯉꯁꯤ ꯗꯥꯏꯔꯦꯛ ꯃꯨꯛꯕꯥꯡ ꯅꯠꯇꯦꯀꯣ ꯈꯔ ꯅꯦꯝꯃꯦ ꯊꯝꯕꯝꯁꯤꯗ ꯅꯣꯞꯄꯦꯕꯀꯣ ꯁꯦꯟꯁꯦ ꯑꯗꯨꯅ ꯍꯤꯟꯖꯥꯡ ꯀꯥꯡꯁꯣꯏꯁꯤꯗ ꯂꯩꯔꯦ ꯍꯤꯟꯖꯥꯡ ꯇꯣꯠꯂꯒꯦ ꯆꯥꯎ ꯆꯥꯎ ꯈꯥꯡꯃꯩꯕꯟꯒꯤ ꯃꯤꯁꯃꯤꯁꯤꯗꯅꯦ ꯅꯣꯡ ꯃꯈꯣꯟꯁꯦ ꯌꯥꯝ ꯇꯥꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯄꯥꯟꯗ ꯑꯣꯏꯅ ꯆꯥꯔꯕꯅꯤ ꯃꯄꯥꯟꯅꯦꯁꯦ ꯍꯥꯏꯗꯤ ꯀꯣꯔꯤꯗꯣꯔꯁꯤꯗꯁꯨ ꯆꯥꯔꯦ ꯆꯥ ꯀꯥꯡꯁꯣꯏ ꯃꯩ ꯇꯣꯠꯂꯛꯀꯦ ꯀꯩꯒꯤꯅꯣ ꯅꯪ ꯀꯥꯡꯁꯣꯏ ꯄꯥꯝꯃꯤꯗꯨꯗꯤ ꯃꯥꯅ ꯊꯣꯡꯕ ꯀꯥꯡꯁꯣꯏ ꯍꯥꯎꯕꯅꯦ ꯇꯣꯠꯂꯛꯀꯦ ꯇꯣꯠꯀꯦ ꯁꯤꯡꯖꯨꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯇꯦꯁ ꯇꯧꯒꯦ ꯍꯣꯏ ꯍꯣꯏ ꯑꯩꯗꯤ ꯍꯥꯎꯋꯦ ꯃꯌꯥꯝ ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯇꯥꯔꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯟꯖꯈꯤꯒꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯔꯛꯑꯒꯦ ꯍꯥꯏꯒꯣ
mà cái gì đâu đi cho ở chắc bên nó chắc cái gì mà còn nó xem cần rất lẹ nữa nên chắc rất lẹ nữa mà nung đấy nó cho cái nên cho được cái nó 어제디 면 아직 짝짝 스토에 누가 그런 스토리 꼴리게 가서 팽도래 베라스 마이 폰 이 미까지 페벨라도 엄스레 마이 폰 해빌라 띠용 어 스타र मेकर ऐसे सब कुछ हनाई ने मासे अदु हेडफोन ला हमचे लगा दुम हेडफोन से बस माइन माइन याम कन्ना हवन देबा को इना ना सोइदे ना गांग निना बेलाबुदी सातिन तो पे नोंग दे अतंग सानौरे ngasi dam chat putok ko mapatak tama sorry wa ko le ma hey eksala kana mapanda chathok podo pharak tar ni nong su ne leptre aduna ngasi ki video sai na no sanjara ke la bela ano ko sai chol la bela bye to lo bye ani ngasi ki di chin long myang puno pui kok no na khrom jari mathang gi video dam thang na se